ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ, ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯀꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯄꯠꯇꯠꯈꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯌꯨꯝꯗ ꯇꯧꯅꯔꯤꯕ ꯐꯠꯇꯕ ꯑꯐꯕ ꯊꯕꯛ ꯀꯅꯥꯅꯁꯨ ꯍꯥꯏꯅꯗꯦ꯫ ꯃꯤꯅ ꯇꯝꯂꯒ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯛꯅꯔꯒ ꯈꯪꯅꯕꯗꯒꯤ ꯍꯦꯟꯅ꯫ ꯑꯗꯨꯕꯨ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯥꯁꯤ ꯃꯃꯥ ꯑꯅꯤ ꯁꯨꯏ, ꯃꯃꯥ ꯑꯍꯟꯒꯤ ꯃꯆꯥꯅꯤ, ꯍꯧꯖꯤꯛꯅ ꯑꯇꯣꯝꯕꯤꯅ ꯃꯈꯣꯏꯕꯨ ꯌꯣꯛꯇꯨꯅ ꯀꯣꯜꯂꯒ ꯂꯩꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯞꯅꯩ, ꯐꯣꯟꯗ ꯈꯪꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯕ ꯑꯃꯗꯤ ꯈꯪꯗꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯒ ꯎꯅꯕ ꯆꯠꯂꯤ꯫ ꯌꯨꯝꯒꯤ ꯃꯔꯝꯗ ꯍꯪꯂꯕꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯆꯦꯁꯤꯡꯅ ꯇꯧꯕ ꯑꯐꯕ ꯑꯗꯨꯗꯃꯛ ꯈꯨꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯂꯩꯕꯒꯤ ꯅꯣꯡꯃꯇ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯈꯟꯕꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯊꯕꯛ ꯇꯧꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯙꯝꯀꯥ ꯇꯧꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯀꯣꯏꯕꯤ꯫ ꯅꯨꯄꯤꯗꯨ ꯈꯔꯁꯨ ꯄꯪꯉꯤ, ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯟꯅꯤ꯫ ꯑꯍꯟꯁꯤ ꯃꯕꯨꯛ ꯐꯕꯒꯤꯅꯤ ꯈꯪꯗꯦ, ꯄꯪꯕꯒꯤꯅꯤ ꯈꯪꯗꯦ, ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯅꯗꯕ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯅꯠꯇꯕ ꯌꯥꯅꯤꯡꯗꯕꯒꯤꯅꯤ ꯈꯪꯗꯦ, ꯄꯪꯉꯤ ꯍꯥꯏꯅꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯍꯟꯒ ꯑꯣꯏꯔꯦ, ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯣꯏ ꯍꯥꯏꯗꯨꯅ ꯆꯠꯄ ꯏꯄꯪ ꯄꯪꯅ ꯂꯩꯖꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯁꯦꯡꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯊꯥꯖꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯕꯨꯛ ꯂꯨꯒꯗꯕ ꯃꯤꯇꯥ ꯃꯥꯜꯂꯤ, ꯅꯨꯡꯁꯤꯅꯕꯗꯣ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯇꯣꯛꯅꯍꯧ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯤ ꯑꯁꯤꯡꯕ ꯈꯔ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯇꯣꯛꯅꯈꯤꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯕꯒ ꯍꯩꯖꯗꯕꯒ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯪꯒ ꯈꯪꯅꯕꯁꯦ ꯌꯥꯗꯦ, ꯂꯝꯁꯨ ꯂꯥꯞꯄꯤ, ꯇꯣꯛꯅꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯕꯅ ꯍꯣꯏ ꯇꯣꯛꯅꯔꯁꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯧꯊꯣꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯄꯪꯖꯕꯤꯅꯤ, ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯜꯂꯤꯕ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯛꯅꯒꯗꯕ ꯂꯩꯔꯕꯁꯤꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯔꯨꯒꯦ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯊꯣꯛꯄ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯃꯤꯟꯅꯩ꯫ ꯆꯥ ꯕꯣꯔꯥ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ꯫ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯨ ꯈꯔ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯗꯩ ꯑꯃꯁꯨ ꯒꯤꯐ ꯑꯣꯏꯅ ꯄꯤꯈꯤ꯫ ꯅꯨꯄꯥꯅ ꯐꯅꯦꯛ ꯄꯤꯕ, ꯅꯨꯄꯤꯅ ꯈꯨꯗꯩ ꯄꯤꯕ ꯊꯨꯡꯅꯩꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯃꯄꯥ ꯆꯥꯅꯔꯨꯕ ꯇꯥꯟ ꯆꯥꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯏꯕꯥꯅꯤ ꯉꯁꯤ ꯇꯣꯛꯅꯔꯁꯤ ꯍꯥꯏꯕꯅꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯠꯂꯣ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯩ ꯑꯁꯤꯅ ꯑꯩ ꯉꯁꯤ ꯅꯈꯣꯏ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕꯁꯤꯗ ꯎꯔꯤ ꯌꯥꯜꯂꯒ ꯁꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯙꯝꯀꯥ ꯇꯧꯁꯤꯟꯅꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯈꯔ ꯅꯨꯡꯁꯤꯔꯨꯒꯨꯝ ꯇꯧ꯫ ꯃꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯔꯝꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯦ ꯍꯥꯏꯔꯕꯗꯤ ꯃꯥꯁꯨ ꯄꯨꯂꯤꯁꯇ ꯁꯣꯏꯗꯅꯃꯛ ꯀꯧꯈꯠꯂꯛꯀꯅꯤ, ꯀꯦꯁ ꯆꯥꯒꯅꯤ꯫ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯕꯨꯁꯨ ꯆꯤꯡꯅꯔꯛꯀꯅꯤ, ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯦꯝꯕ ꯌꯥꯕ ꯀꯌꯥꯔꯛ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ
Nangna aibu siganu siba yaroi haina khamlabadi ngasi sensi yabra haidunasu amuka themi. Nupi macha ado karisu upai laite. Nupa adogi launam langda moithemda yadabasu ngamde yadragana nupa adu siba. Lokpham khangdabadagi ma nupa aduna chensi haiba aduda yaduna chenki. Adubu mabani nungsinarigai matamda nupa adugi imung manunggi maramda karisu haidabana nupi adudi ipang pangna chelabani haiduna yum aduda laksai. Adubu mana khalubaga yum aduda leiramliba aduga pura tayonaki. Tasengbagidi nupa adu thabang macha ama tauzai. Tolop yamna pigna sai. Mama atombi aduna yumgi ingkhol sampal pata loinamak paisilaga magi machagi mingda panaba honai. Ahan singi leiriba machasing adudadi amatasu pande luhong khongdongbagi matangdasu makhoina masa katani mama mapani haiduna lepliba. Paisadi masa masana loina puthoklaga unghankiba ngaktani. Mathaktasu machi kaya ama hongkrabani. Adugi paisak bobada machi sing aduna mathan katana pothokhali. Aun postu mayam ama amata unkide. Adugumdana nupa adu luhongba matamdasu magi paisa achangba khudingmak masana pothoksagadabani haiduna chelakpa numit adudasu khanakhi. Chelakpa numit haibasidi pharabasu phatrabasu khoigi imungda taunariba thabak khudingmak lolaga afaba saduna loinamak unariba ngaktani. Adubu makhoigi imung adudi pura mata amani. Mayamna taunaribasiga pura tayonai. Nupi chenbagi thinbagi paisa fauba leitabagi nupi mapamdagi nupi aduna ikaisabagi mamadagi lauraga pochai leiraga pui. Masu khangle imung aduda tauriba iba maungdo. Yaurakpaga mamada wari pumba loina tammi. Adugumba imung aduda macha nupi adubu thazaraga karamba mama mapa oibana nungaigani aduna luhongba adu yariba makhaidi kuina sangna jaithokpa pambani. Nangna jaithokliba makai afabadi amata oide. Maram asina macha nupi adu luhongnabagi damakta wa khananabagi ahalamasing tharau haibasu tharakte. Nupa macha adugi hek pokpiriba mapa adu han khara oi. Sonbana maram oiraga chathok chasin tawba matamda bera kagani haibagi luhongba amadi haisingna chingbagi wakhanaba luhongba sigi maramgi damakta chatpa thabak thauram khudingmakta amata yaude. Magi nupi atombi aduna loina sinba ngaktani. Nupi mayumda kaurakpa nupi mayumda chatpa haibasi paisa yamna tingi. Aduna paisa adu pothokningdabagi mayumna lau wa khanabagini haiduna kaurabasu makhoina sungsa chatribani. Nupa macha adudi tolo macha ama sajariba aduna luhongbada changadaba sensing adugidamakta tungsinduna adumak thamjai. Mamangda machi sing hongkriba aduda masu loinamak khanglaba uraba thengnaraba ngaktani. Mama atombi amadi mapa aduna magi luhongbada karisu tawbirakloi haiba khangbagi paisa adu yamna likna sizinajai. Makhoigi imungda taunariba thabak thaurongsing adu mapan thongda mina udrabasu manungda makhoi mase loina khangnariba ngaktani. Maram asina mina ubasu nate. Mina luhongbagi wakhanasi lao hairaga chatrabadi lana khangiba tare khanduna tangai fadana chatli. Adusu toina chatpa nate. Ai fadana amurak anira gumbaga chatlamgadra. Amukhatang chatpa aduda wa loisinakhi. Luhongbagi matamsu lepnaduna haising kharai thare. Adusu pot yamna leitabagi konai konade migi mamangda chopi haiduna nupi mayum aduna tongana mayumda acha thak mayam ama leira thamlaga lakliba mising ado thongnanaba adumak pisaki. Nupa mayumdagi porakpani leme haibagi makhoida mamai amata leite. Konadaba ngaktani chopkadabagi sarupudi haiduna makhoina leiraga loina menjai. Machanupi adu luhonglaga pidringaidagi chenba numit adudagi adumna tawraklani haiba umba makhoigi lichat adu mama aduna khangkrabani. Khangna machanupi adu piningdana pidabadi yade. Ahanba jatrani thugaibasu pamde adugi su mathakta mamangani suba pamde. Makhoina khalubana nupi ani lonba nupa mayam ama lei adugi yaunadi phatlamoidra haiduna khallubani.
ꯑꯗꯨꯕꯨ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯈꯥꯛ ꯁꯦꯡꯉꯤ ꯑꯁꯤꯗꯁꯨ ꯅꯠꯇꯔꯤ ꯋꯥꯔꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯂꯨꯍꯣꯡꯂꯒ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯌꯥꯗꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯃꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯈꯟꯅ ꯆꯩꯅꯕꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤ꯫ ꯀꯩꯅꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯏꯀꯥꯏꯖꯕꯗꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄꯒꯤ ꯄꯩꯁా ꯑꯗꯨ ꯃꯥꯅ ꯄꯨꯊꯣꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯤꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯕꯣꯔꯅ ꯁꯦꯠꯂꯒ ꯂꯥꯛꯀꯗꯕ ꯐꯩꯖꯣꯝ ꯑꯗꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯩꯕꯤꯗꯦ꯫ ꯂꯨꯍꯣꯡꯕꯗ ꯁꯦꯠꯂꯛꯂꯤꯕ ꯕꯣꯔꯒꯤ ꯐꯩꯖꯣꯝ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯁꯦꯠꯂꯛꯄꯅꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯆꯥꯕ ꯂꯥꯛꯄꯗ ꯕꯣꯔꯒꯤ ꯐꯩꯖꯣꯝ ꯁꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯩꯅꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯕꯣꯔꯒꯤ ꯐꯩꯖꯣꯝ ꯂꯩꯔꯒ ꯄꯨꯔꯒ ꯂꯥꯛꯍꯟꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯂꯕꯁꯨ ꯂꯨꯍꯣꯡꯂꯕꯅꯤꯀꯣ ꯌꯨꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯉꯥꯛꯀꯗꯕꯅꯤ ꯈꯟꯗꯨꯅ ꯃꯈ꯭ꯌꯥꯠ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯃꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯈꯤ꯫ ꯑꯀꯣꯟꯕꯗ ꯃꯇꯝ ꯑꯃꯃꯨꯛ ꯂꯦꯞꯅꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯃꯌꯥꯝ ꯑꯃꯃꯨꯛ ꯍꯧꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯥꯛ ꯆꯥꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯔꯥꯡ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯩꯅꯥ ꯑꯗꯨꯅ ꯁꯤꯒꯗꯕ ꯁꯅꯥ ꯂꯤꯛꯀꯣꯜ ꯑꯗꯨ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯧ ꯑꯃꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯁꯅꯥ ꯑꯁꯦꯡꯕ ꯋꯥꯏꯔꯒ ꯀꯩꯅꯥ ꯑꯗꯨꯗ ꯁꯤꯍꯟꯈꯤ꯫ ꯊꯕꯛ ꯑꯗꯨ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯣꯏꯕꯅ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯎꯄꯨꯗ ꯍꯥꯞꯂꯒ ꯁꯣ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ ꯊꯜꯂꯝꯕꯅꯤ꯫ ꯃꯥꯁꯨ ꯕꯥꯞ ꯑꯣꯏꯗꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯈꯨꯗꯣꯞ ꯑꯗꯨ ꯃꯤꯅ ꯂꯧꯕ ꯂꯥꯛꯂꯦ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯔꯝꯗꯕꯅꯤ꯫ ꯈꯨꯗꯣꯞ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕꯗු ꯃꯌꯥꯝꯁꯨ ꯃꯊꯪ ꯇꯥꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝꯅꯤ, ꯂꯥꯏꯅ ꯂꯩꯖꯔꯝꯒꯅꯤ, ꯊꯝꯐꯝ ꯀꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯇꯔꯥꯏ ꯊꯣꯛꯅ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯅ ꯂꯧꯔꯨꯕꯅꯤ ꯑꯗꯨꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯎꯄꯨꯗ ꯁꯣ ꯍꯥꯏꯔꯦ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯂꯣꯠꯁꯤꯟꯕ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯏ, ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯣꯏꯕꯅ ꯃꯥꯅ ꯉꯁꯥꯏ ꯁꯤꯗꯨꯅ ꯃꯄꯥꯝꯗ ꯆꯠꯄꯗ ꯃꯄꯥꯝꯗ ꯊꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯨꯍꯣꯡꯕꯗ ꯄꯣꯠꯂꯣꯏꯒꯤꯅꯦ ꯀꯩꯒꯤꯅꯦ ꯑꯩꯈꯣꯏ ꯈꯔ ꯃꯁꯦꯟ ꯃꯨꯛꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯊꯜꯂꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯆꯪꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯣ ꯈꯨꯗꯣꯞ ꯑꯗꯨꯒ ꯁꯛꯆꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯝꯗ ꯊꯝꯃꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯉꯝꯗꯧ ꯉꯝꯗꯦ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯑꯔꯨꯕ ꯑꯣꯏꯕꯅ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤ ꯀꯧꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤ꯫ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯒ ꯂꯩ꯫ ꯁꯣꯝꯗ ꯁꯅꯥ ꯃꯄꯨ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯥꯒꯤ ꯎꯄꯨ ꯂꯣꯏꯅꯃꯛ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ꯫ ꯎꯄꯨ ꯑꯗꯨꯗ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯆꯤꯡꯊꯗꯨꯅ ꯀꯟꯗꯨꯅ ꯌꯦꯞꯁꯤꯜꯂꯒ ꯌꯥꯎꯕ ꯖꯥꯂꯥ ꯍꯥꯏꯗꯨꯅ ꯊꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯁꯅꯥ ꯍꯨꯔꯥꯜꯂꯦ, ꯁꯅꯥ ꯃꯄꯥꯝꯗ ꯊꯩꯔꯝꯂꯦ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯨ ꯏꯀꯥꯏꯕꯒꯤ ꯃꯥꯁꯨ ꯈꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯌꯥꯝꯅꯗꯤ ꯈꯪꯏ ꯃꯥꯅ ꯂꯧꯔꯝꯂꯣꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯃꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅꯗꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗ ꯆꯤꯡꯅꯔꯤ꯫ ꯁꯅꯥꯃꯍꯤꯗ ꯄꯣꯠ ꯀꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯌꯥꯗꯦ꯫ ꯑꯁꯤꯇ ꯅꯠꯇꯅ ꯂꯥꯏꯐꯝ ꯀꯌా ꯑꯃꯁꯨ ꯂꯩ ꯈꯨꯗꯛꯇ ꯄꯥꯟꯕ, ꯃꯗꯨꯗ ꯈꯨꯔꯨꯝꯂꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯌꯥꯗꯦ꯫ ꯃꯥꯅ ꯊꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯁꯅꯥ ꯑꯗꯨ ꯃꯥꯅ ꯂꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯤꯡꯅꯩ꯫ ꯂꯧꯔꯗꯤ ꯄꯤꯊꯣꯔꯛꯎ ꯍꯥꯏꯔꯕꯁꯨ ꯂꯧꯗꯦ ꯑꯗꯨꯃꯛ ꯃꯍꯥꯏꯕ꯫ ꯁꯦꯟ ꯍꯨꯜꯂꯒ ꯌꯦꯡꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌా ꯑꯃ ꯌꯦꯡꯂꯕꯁꯨ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯂꯧꯕꯅꯤ, ꯃꯥꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ, ꯈꯨꯗꯣꯞ ꯑꯗꯨ ꯃꯉꯣꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯔꯤꯕꯁꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕు ꯏꯁꯣꯔ ꯇꯣꯡꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯅ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯧꯗ꯭ꯔꯕꯗꯤ ꯂꯥꯏ ꯐꯝꯈꯣꯡ ꯄꯥꯏꯅꯁꯤ, ꯁꯅꯥ ꯃꯆꯨꯝ ꯊꯛꯅꯁꯤ,
ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛ ꯁꯛꯅꯁꯤ ꯍꯥꯏꯔꯕꯁꯨ ꯍꯣꯏ ꯌꯥꯏ ꯍꯦꯛꯇ ꯃꯈꯥꯏꯕ, ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯈꯥꯛ ꯁꯦꯡꯕꯅꯤ, ꯃꯉꯣꯟꯗ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯗꯦ, ꯖꯟꯇ꯭ꯔ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯊꯨꯡꯕ ꯃꯈꯩꯁꯤ, ꯑꯗꯨꯅ ꯃꯥꯅ ꯁꯅꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯐꯥꯎꯕꯗ ꯃꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯃꯇ ꯉꯥꯡꯕ ꯉꯝꯗꯦ, ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ, ꯃꯥ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥꯌꯣꯛꯅꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅꯕ, ꯑꯃꯗꯤ ꯃꯉꯣꯟꯗ ꯃꯤꯅ ꯐꯠꯇꯕ ꯇꯧꯕ ꯂꯥꯏ ꯇꯤꯟꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯇꯧꯔꯕꯁꯨ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯖꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯍꯥꯞꯂꯤ꯫ ꯑꯁꯤꯇ ꯅꯠꯇꯅ ꯃꯃꯥꯡ ꯃꯇꯝꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯥꯅ ꯁꯤꯔꯤꯕ ꯄꯥꯏꯔꯤꯕ ꯃꯍꯩ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯁꯤꯅ ꯈꯪꯅꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯁꯛꯂꯕꯁꯨ, ꯂꯥꯏ ꯐꯪꯈꯣꯡ ꯄꯥꯏꯅꯔꯕꯁꯨ, ꯁꯅꯥ ꯃꯆꯨꯝ ꯊꯛꯂꯕꯁꯨ ꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯁꯅꯥ ꯂꯤꯛꯀꯣꯟ ꯂꯣꯏꯅ ꯂꯧꯊꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯑꯣꯏꯗꯕꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯃꯣꯏꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯁꯛꯄ ꯃꯇꯝꯗ ꯃꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯔꯣꯜ ꯑꯗꯨ ꯆꯨꯝꯅ ꯍꯥꯏꯗꯦ, ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯁꯛꯄꯒꯤ ꯃꯔꯣꯜ ꯑꯗꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯜꯂꯤ, ꯃꯌꯥꯝꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯔꯣꯜ ꯑꯗꯨ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯈꯣꯏꯅ ꯋꯥꯁꯛꯂꯨꯔꯤꯕ ꯑꯃꯗꯤ ꯐꯝꯈꯣꯡ ꯄꯥꯏꯅꯔꯨꯔꯤꯕ ꯏꯁꯣꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯃꯥꯅ ꯆꯠꯇꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ, ꯑꯊꯨꯝ ꯑꯍꯥꯎ ꯀꯕꯣꯛ ꯁꯦꯝ ꯀꯣꯝꯂꯥ ꯀꯠꯇꯨꯅ ꯈꯨꯔꯨꯝꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯅ ꯋꯥꯁꯛꯈ꯭ꯔꯤꯕ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯏꯔꯝꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯅꯔꯛꯈꯤ꯫ ꯑꯗꯨꯐꯥꯎꯕꯗ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯁꯥꯎꯔꯕ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯥꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅꯃꯛ ꯈꯪꯂꯛꯈꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯌꯦꯡꯂꯕꯁꯨ ꯃꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯊꯥꯔꯛꯈꯤ, ꯍꯨꯜꯂꯛꯈꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥ ꯃꯐꯤ ꯃꯔꯣꯟ ꯎꯄꯨ ꯆꯦꯛ ꯇꯧꯔꯕꯁꯨ ꯐꯪꯂꯣꯏ, ꯁꯅꯥ ꯑꯗꯨ ꯃꯥꯒ ꯁꯥꯒꯣꯟꯅꯔꯒ ꯂꯩ, ꯃꯥꯅ ꯊꯃꯥꯏ ꯆꯠꯂꯒ ꯂꯩ, ꯃꯉꯣꯟꯗ ꯄꯨꯊꯣꯛꯍꯜꯂꯨ, ꯃꯥꯅ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯃꯌꯥꯝꯅ ꯊꯤꯕ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯂꯩꯄꯥꯎ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯐꯥꯎꯕꯗ ꯃꯁꯥꯅ ꯃꯁꯥꯗ ꯑꯩ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯅꯕ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯃꯥꯏꯕꯤ ꯑꯗꯨ ꯌꯨꯝꯗ ꯀꯧꯗꯨꯅ ꯍꯟꯗꯛꯇꯤ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯑꯁꯦꯡ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯔꯛꯄꯗ ꯈꯨꯗꯣꯞ ꯂꯧꯔꯤꯕ ꯑꯗꯨ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯃꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯅꯥ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯣ? ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯕꯗꯅꯥꯝ ꯑꯃꯁꯨ ꯂꯣꯏꯅ ꯆꯤꯡꯅꯕ, ꯏꯋꯥꯗ ꯋꯥꯅꯔꯦ, ꯀꯣꯛ ꯄꯤꯊꯣꯛꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯇ ꯗꯥꯏꯔꯦꯛ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯐꯥꯎꯕꯗ ꯑꯩꯅ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯃꯃꯩꯊꯪꯗ ꯁꯥꯎꯔꯕ ꯂꯩꯀꯥꯏ ꯑꯗꯨꯅ ꯍꯨꯞꯇꯨꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨ ꯐꯨꯗꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯋꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯄꯪ ꯄꯪꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ, ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯐꯅꯦꯛꯅ ꯀꯨꯞꯇꯨꯅ ꯊꯃꯥꯏ ꯆꯟꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯥꯒꯤꯗꯤ ꯂꯣꯏꯔꯦ꯫ ꯃꯤ ꯑꯃꯠꯇꯗ ꯐꯥꯎꯕ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯄꯥꯟꯕ ꯌꯨꯝ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯀꯅꯥꯅꯁꯨ ꯎꯁꯤꯠꯄꯤꯗ꯭ꯔꯦ꯫ ꯍꯨꯔꯥꯜꯂꯤꯕꯁꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕꯗꯒꯤ ꯃꯔꯣꯟ ꯆꯨꯝꯃꯛꯈꯤ꯫ ꯃꯥꯅꯤ, ꯁꯅꯥ ꯑꯗꯨ ꯑꯩꯅ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯤꯊꯣꯛꯈ꯭ꯔꯣ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯧ ꯑꯁꯤꯗ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯕꯗꯅꯥꯝ ꯇꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥꯡꯊꯛꯇ ꯁꯅꯥ ꯃꯥꯡꯂꯤꯕ ꯁꯅꯥ ꯃꯄꯨ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯗꯕ, ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯈꯔ ꯆꯌꯦꯠꯅꯈꯤꯕ ꯂꯩꯕ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯅꯥ ꯑꯗꯨ ꯂꯣꯠꯀꯦ ꯌꯥꯎꯅ ꯊꯑꯣꯏꯅ ꯂꯣꯠꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯇꯕ ꯑꯗꯨ ꯁꯅꯥ ꯑꯗꯨ ꯂꯧꯔꯒ ꯁꯛꯆꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯕꯗ ꯄꯨꯔꯒ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯧꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯇꯥꯟ ꯆꯥꯕꯒꯨꯝꯗꯅ ꯊꯥ ꯐꯥꯕꯒꯤ ꯆꯠꯄ ꯑꯗꯨꯗ ꯁꯅꯥ ꯑꯗꯨ ꯁꯤꯅꯕ ꯂꯧꯔꯨꯔꯒ
ꯃꯥꯅ ꯂꯣꯠꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯄꯣꯊꯣꯔꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯗꯣꯞ ꯑꯗꯨ ꯀꯥꯏꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯥꯏꯕꯤ ꯌꯦꯡꯂꯒ ꯃꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯄꯁꯤꯡ ꯑꯗꯣ ꯆꯪꯗꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯑꯃꯗꯤ ꯄꯣꯠꯆꯩ ꯄꯣꯠꯂꯝ ꯂꯩꯕꯗ ꯄꯩꯁꯥ ꯑꯗꯨ ꯁꯤꯖꯤꯟꯅꯈ꯭ꯔꯦ, ꯍꯧꯖꯤꯛ ꯄꯤꯕꯗꯤ ꯉꯝꯂꯣꯏ, ꯊꯥ 3ꯒꯤ ꯃꯇꯝ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯊꯥ 3ꯒꯤ ꯃꯇꯝ ꯑꯗꯣ ꯌꯥꯅꯗꯨꯅ ꯂꯩ꯫ ꯊꯥ 3ꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗꯗꯤ ꯄꯩꯁꯥꯗꯣ ꯁꯤꯡꯕ ꯉꯝꯂꯔꯣꯏ, ꯑꯩꯅ ꯂꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝ ꯑꯃꯨꯛ ꯍꯨꯞꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ, ꯑꯁꯨꯛ ꯐꯠꯇꯕ ꯃꯇꯩ ꯃꯅꯥꯎ, ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯉꯔꯥꯡꯇ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯤꯗ ꯕꯗꯅꯥꯝ ꯄꯤꯔꯒ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯐꯠꯇꯦ ꯈꯪꯗꯨꯅ ꯃꯌꯥꯝꯅ ꯂꯥꯛꯂꯕꯅꯤ, ꯇꯟꯖꯥ ꯆꯥꯔꯤꯉꯩꯗ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯕ ꯁꯅꯥ ꯃꯥꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯧ ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯈꯤ꯫ ꯁꯥꯎꯕ ꯀꯧꯕꯅ ꯃꯤꯁꯨ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ ꯃꯊꯪ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯅꯔꯛꯈꯤ꯫ ꯐꯠꯇꯕꯒꯤ ꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯤꯗ ꯑꯐꯠꯇꯕꯤ ꯈꯥꯛ ꯁꯦꯡꯗꯨꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯐꯕꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ꯫ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯍꯟꯖꯤꯜꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯉꯁꯤꯅ ꯀꯔꯤ, ꯍꯌꯦꯡꯅ ꯀꯔꯤ, ꯀꯔꯝꯕ ꯐꯠꯇꯕ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯕ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ, ꯗꯦꯕ ꯀꯔꯃ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤ, ꯃꯁꯥꯒꯤꯗꯤ ꯃꯤꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯕ, ꯂꯤꯛꯄ ꯑꯃꯗꯤ ꯐꯠꯇꯕꯗ ꯃꯃꯤꯡ ꯆꯠꯄꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ తాꯟꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯧ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯤ꯫ ꯁꯅꯥ ꯑꯗꯨ ꯃꯥꯅ ꯁꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯊꯥꯔꯝꯕ ꯑꯗꯨ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅꯁꯨ ꯁꯤꯡꯍꯟꯒꯅꯤ, ꯁꯤꯡꯗꯕꯁꯨ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯁꯤꯡꯗ꯭ꯔꯒꯅ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯖꯦꯜꯗ ꯊꯝꯕ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯅꯕ ꯑꯃꯒꯤ ꯆꯦꯔꯣꯟꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯀꯤ ꯁꯥꯏꯟ ꯂꯧꯍꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥ ꯑꯗꯣ ꯁꯤꯡꯗꯕꯤꯗ ꯁꯤꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ, ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ, ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯕ ꯃꯈꯩ ꯐꯠꯇꯦ꯫ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯂꯩ, ꯃꯤ ꯌꯥꯝꯅ ꯂꯩ, ꯃꯄꯥꯟ ꯊꯣꯡꯗ ꯐꯕ ꯃꯥꯜꯂꯒ ꯃꯅꯨꯡ ꯍꯨꯠꯈꯩ ꯐꯠꯇꯕ, ꯇꯤꯟ ꯆꯪꯕ, ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯧꯅꯥꯏ ꯌꯥꯎꯗꯕ, ꯍꯨꯒꯤ ꯍꯨ ꯉꯛꯇ, ꯇꯤꯟꯒꯤ ꯇꯤꯟ ꯉꯛꯇ ꯉꯥꯏꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥ ꯖꯥꯗꯨ ꯍꯩꯕ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯡꯕ, ꯊꯃꯣꯏ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯩ꯫ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤ, ꯊꯣꯛꯂꯛꯀꯅꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯙꯔꯃꯥꯗ, ꯋꯥꯔꯤꯗ ꯑꯗꯨꯃꯛ ꯇꯥꯕꯅꯤ, ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯃꯤꯃꯥꯡꯗ ꯇꯧꯔꯛꯄꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯦ, ꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯏꯁꯥꯗ ꯊꯣꯛꯄꯒꯨꯝꯅ ꯇꯨ ꯆꯨꯡꯉꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ꯫ ꯁꯤꯔ ꯐꯥꯎꯕꯗ ꯁꯣꯟꯅꯍꯧꯒꯗꯧꯔꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯦ꯫ ꯃꯁꯥꯃꯛꯅ ꯄꯣꯛꯆꯔꯤꯕ ꯃꯆꯥꯗ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗꯗꯤ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯔꯝꯒꯅꯤ? ꯈꯜꯂꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗ ಮಿಸಕ್ ಮೌಂಗ್ ಮತೌ ಯೆಂಗ ಹೈಸಿಂಗ್ನ ಲೋಯ್ನಬಿಯು ಮತಂಸೆ ꯌꯥꯝꯅ ꯂꯨꯏ꯫ ꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯇꯨꯡꯗꯁꯨ ꯎꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫